ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯋꯥꯔꯤꯒꯤ 16 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯋꯥꯔꯤꯒꯤ 16 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯦꯆꯨꯕꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ, ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯦ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ, ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯥꯟ ꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯁꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯑꯃꯗ ꯇꯧꯔꯦ ꯀꯦꯆꯨꯕꯤꯅ ꯇꯧꯕ ꯃꯥꯜꯍꯟꯕ, ꯑꯃꯗ ꯇꯧꯔꯦ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯤꯕ ꯅꯤꯡꯕ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄꯁꯤꯗ ꯀꯦꯆꯨꯕꯤ ꯇꯣꯝꯕꯒꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛꯗꯨ ꯇꯞꯅ ꯊꯤꯡꯗꯣꯛꯂꯗꯨꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯆꯣꯏꯗꯕ ꯃꯈꯩ ꯈꯨꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕꯇꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ, ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯆꯣꯝꯕ ꯃꯁꯝ ꯃꯅꯥ ꯈꯔ ꯐꯥꯔꯞ ꯇꯧꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯁꯤꯜꯂꯤ, ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕ, ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯍꯩ ꯍꯩꯕ꯭ꯔꯥ? ꯀꯅꯥꯅ ꯃꯍꯩꯁꯤ ꯄꯥꯏꯔꯤꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯈꯤꯕ ꯊꯧꯔꯥꯡ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯦꯝꯒꯤ ꯃꯄꯨꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯁꯝ ꯀꯣꯏ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤ ꯑꯇꯣꯞꯄꯅ ꯃꯥꯕꯨ ꯈꯪꯗꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯑꯃꯨꯛꯇ ꯅꯪꯗ꯭ꯔꯤꯕ ꯃꯄꯨ ꯑꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝꯗ ꯇꯣꯝꯕꯒꯤ ꯀꯥꯗ ꯃꯥꯒꯤ ꯅꯤꯡꯊꯦꯝꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯅꯪꯈꯤꯕ, ꯆꯣꯞꯈꯤꯕ, ꯃꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯗ ꯐꯨꯕ ꯆꯩꯈꯤꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯁꯤꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕ ꯑꯃꯗꯤ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ? ꯃꯈꯣꯏꯁꯤ ꯇꯣꯉꯥꯟꯅ ꯃꯍꯩ ꯍꯩꯕ꯭ꯔꯥ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯦꯆꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂ ꯐꯥꯎꯕꯗ ꯑꯍꯜ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯂꯥꯞꯇꯛꯅ ꯅꯤꯡꯊꯦꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯔꯣꯟ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ, ꯑꯔꯣꯟ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅꯅꯕ ꯃꯥꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯄꯨ ꯑꯗꯨꯅ ꯃꯥꯅ ꯁꯥꯟꯅꯕ ꯍꯩꯔꯕ, ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯂꯥꯏ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯁꯤꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯗꯦ꯫ ꯇꯣꯝꯕ, ꯀꯣꯛꯆꯥꯎ, ꯔꯟꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯊꯥꯗꯣꯛꯂꯤꯕꯁꯨ ꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯒ꯭ꯌꯥꯟ ꯃꯝꯅꯤ, ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯀꯦꯆꯨꯕꯤ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟ ꯃꯇꯥꯏ ꯑꯃꯗ ꯑꯍꯟ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕꯁꯦ ꯀꯦꯆꯨꯕꯤꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯤꯡꯅꯩ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯤꯡꯅꯕ ꯍꯦꯟꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯀꯨꯞꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯕ, ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯝꯕꯗ, "ꯑꯣꯖꯥ, ꯑꯃꯨꯛꯇ ꯂꯦꯞꯄꯣ, ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯑꯣꯖꯥ." ꯇꯣꯝꯕꯅ, "ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯅꯣ? ꯍꯥ? ꯀꯅꯥꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯃꯨꯛ ꯍꯨꯒꯦ ꯍꯥꯏꯅꯣꯕ? ꯌꯥꯔꯦ, ꯉꯁꯤꯗꯤ ꯅꯪꯁꯤ ꯄꯦꯜꯂꯦ, ꯅꯪꯁꯦ ꯄꯨꯡꯈꯥ ꯈꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯥꯎ, ꯌꯨꯝꯗ ꯁꯤ ꯂꯥꯎ. ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯥꯔꯟꯗꯣ ꯌꯨꯝꯗ ꯇꯧꯔꯣ. ꯉꯥꯎꯒꯦꯔꯥ ꯈꯠꯀꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯇꯧ." ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯃꯥꯡꯗ꯫ ꯑꯃꯅꯁꯨ, "ꯇꯣꯝꯕ, ꯅꯪꯗ ꯅꯠꯇꯦ, ꯀꯅꯥꯅꯣꯕꯨ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯤꯡꯗ, ꯑꯗꯨꯁꯨ ꯃꯈꯣꯟ ꯀꯟꯅ ꯄꯣꯞ ꯄꯣꯞ ꯄꯣꯞ. ꯑꯁ, ꯁꯤ ꯀꯦꯆꯨꯕꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯟꯅꯕ ꯇꯧꯏ ꯍꯥꯏꯕꯕꯨ ꯅꯪ ꯈꯠꯇꯤ ꯈꯠꯂꯦ ꯅꯪ." ꯀꯦꯆꯨꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, "ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏ." ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯥꯖꯅꯤ? ꯃꯈꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯗꯤ ꯀꯦꯆꯨꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤ ꯆꯦꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯦꯆꯨꯕꯤꯕꯨ ꯋꯥꯔꯧꯕꯅꯤ꯫ ꯀꯦꯆꯨꯕꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯒꯤ ꯐꯠ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯀꯨꯝꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯤ ꯌꯥꯟꯒꯦ ꯇꯧꯏ꯫ ꯃꯁꯝꯗꯨ ꯌꯥꯎꯗꯕꯅꯤꯅ ꯃꯀꯣꯛꯇꯤ ꯌꯥꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯀꯣꯛꯀ ꯉꯛꯁꯝ ꯀꯄꯥꯟ ꯄꯨꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ "ꯍꯩ, ꯆꯠꯄ ꯌꯥꯔꯣꯏ ꯅꯪ, ꯆꯠꯄ ꯌꯥꯔꯣꯏꯌꯦ." ꯀꯦꯆꯨꯕꯤ ꯃꯈꯣꯡꯁꯨ ꯃꯈꯥ ꯊꯦꯡꯕ ꯌꯥꯗ ꯃꯈꯣꯡ ꯑꯗꯨ ꯐꯤꯔꯤꯡ ꯍꯥꯏꯔꯒ, "ꯑꯣꯖꯥ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ, ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯒꯦꯕ, ꯑꯣꯖꯥ, ꯊꯥꯗꯣꯛꯑꯣ." ꯇꯣꯝꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯌꯥꯜꯂꯤꯕꯅꯤ꯫ "ꯌꯥꯔꯣꯏꯅꯦ, ꯀꯅꯥꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ?
ꯑꯩꯈꯣꯏ ꯆꯣꯞꯄꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯆꯣꯞꯂꯣꯏ ꯍꯥꯏꯕ ꯊꯥꯗꯣꯛꯑꯁꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯌꯥꯜꯂꯗꯤ ꯉꯛ ꯑꯁꯤ ꯁꯥꯡꯇꯣꯡ ꯁꯥꯡꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯊꯥꯗꯣꯛꯑꯣ ꯑꯩ ꯋꯥꯏ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯉꯪꯕꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯅ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯟꯗꯛꯃꯛ ꯀꯔꯤ ꯇꯧꯕꯅꯤ ꯌꯦꯡꯁꯤ ꯃꯁꯦ ꯃꯔꯨꯅ ꯀꯣꯛꯄꯅꯦ ꯇꯦꯟꯅꯒ ꯇꯦꯟꯕꯅꯦ ꯊꯤꯛ ꯇꯧꯁꯤꯀꯣ ꯍꯟꯗꯛ ꯀꯔꯟ ꯇꯥꯔꯛꯄ ꯇꯥꯔꯕꯗꯤꯅ ꯊꯤꯛ ꯇꯧꯁꯤ ꯃꯁꯤ ꯂꯨꯈꯝꯕꯩꯗ ꯊꯥꯕꯗ ꯃꯥ ꯑꯣꯜꯍꯟꯁꯤ ꯃꯟ ꯊꯥꯛ ꯊꯥꯛ ꯑꯣꯜꯍꯟꯁꯤ ꯊꯔꯣ ꯊꯔꯣ ꯑꯣꯜꯍꯟꯒꯗꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯦꯆꯨꯕꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯩ ꯀꯦꯆꯨꯕꯤꯅ ꯅꯈꯣꯏ ꯂꯥꯛꯀꯅꯣ ꯕꯣꯖꯥ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯇꯣꯝꯕꯅ ꯌꯥꯔꯦ ꯇꯣꯝꯕꯅ ꯌꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯇꯣꯝꯕꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯍꯜꯂꯁꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯈꯠꯂꯕ ꯀꯔꯟ ꯇꯥꯔꯛꯄ ꯇꯥꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯊꯤꯛ ꯇꯧꯒꯗꯕꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯒꯦ ꯀꯦꯆꯨꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯅꯕ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯨꯅ ꯀꯦꯆꯨꯕꯤꯒꯤ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯣꯇꯣ ꯑꯃ ꯈꯥꯝꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯅꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯄꯩꯁꯥ ꯄꯤꯕꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯈꯔ ꯍꯜꯂꯛꯄꯗꯣ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯀꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯅꯤ ꯕꯦꯒ ꯑꯗꯣ ꯈꯪꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯈꯤꯕ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗꯅꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯡꯄꯠ ꯑꯣꯟꯊꯣꯔꯛꯏ ꯑꯩꯒꯤ ꯕꯦꯒꯇꯤ ꯀꯣꯏꯔꯦꯜ ꯑꯗꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯕꯦꯒ ꯑꯗꯣ ꯔꯟꯖꯤꯠꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯔꯟꯖꯤꯠꯁꯨ ꯈꯪꯗꯕꯅꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯉꯛꯅ ꯌꯦꯡꯕ ꯌꯥꯎꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯔꯦꯜ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯔꯟꯖꯤꯠꯀꯤ ꯃꯈꯨꯠꯇ ꯕꯦꯒꯇꯨ ꯄꯥꯏꯔꯝꯕꯗꯨ ꯎꯕꯗꯒꯤ ꯃꯥꯅ ꯍꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯕꯦꯒ ꯆꯞꯄꯤꯗꯦ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯍꯦ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯕꯦꯒ ꯑꯗꯨ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯔꯟꯖꯤꯠꯀꯤ ꯃꯈꯖꯥꯏꯗ ꯆꯣꯠ ꯊꯥꯖꯤꯜꯂꯝꯃꯤ ꯔꯟꯖꯤꯠ ꯀꯔꯤ ꯈꯨꯝꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯕꯦꯒ ꯑꯗꯨ ꯌꯥꯎꯔꯝꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯁꯦꯡꯅꯃꯛ ꯔꯟꯖꯤꯠ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯃꯇꯧ ꯑꯁꯤꯗ ꯉꯛꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯇꯣꯝꯕꯅ ꯔꯟꯖꯤꯠ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯈꯔ ꯈꯔ ꯇꯧꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯀꯦꯆꯨꯕꯤꯗ ꯇꯥꯏꯅꯩ ꯑꯗꯨꯒ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯌꯥꯎꯔꯤꯕ ꯀꯣꯛꯆꯥꯎꯅꯁꯨ ꯔꯟꯖꯤꯠꯇꯨ ꯋꯥ ꯉꯥꯡꯂꯛꯄ ꯍꯧꯏ ꯑꯗꯨꯕꯨ ꯔꯟꯖꯤꯠꯇꯤ ꯃꯥꯁꯨ ꯉꯛꯏ ꯑꯩ ꯅꯠꯇꯦ ꯇꯣꯝꯕ ꯀꯣꯛꯆꯥꯎ ꯑꯩ ꯅꯠꯇꯦ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯂꯩꯔꯤꯀꯣ ꯇꯣꯝꯕꯅ ꯂꯩꯔꯛꯈꯤꯅꯤ ꯍꯨꯔꯥꯟꯕꯨ ꯍꯨꯔꯥꯜꯂꯛꯑꯕꯗꯤ ꯄꯪꯂꯩꯗ ꯂꯩꯔꯛꯈꯤꯅꯤ ꯔꯟꯖꯤꯠꯅ ꯑꯁꯦꯡꯕꯅꯤ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯉꯥꯏꯈꯣꯀꯣ ꯌꯦꯡꯁꯤ ꯔꯟꯖꯤꯠꯇꯤ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯔꯟꯖꯤꯠꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯦꯡꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤꯗꯨ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯦꯆꯨꯕꯤꯒꯤ ꯃꯥꯏꯀꯩ ꯑꯃ ꯌꯦꯡꯒꯅꯤ ꯑꯃꯒꯤ ꯃꯥꯏꯀꯩ ꯑꯃ ꯌꯦꯡꯒꯅꯤ ꯃꯇꯦꯛ ꯑꯁ꯭ꯋꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯣꯝꯕꯁꯨ ꯆꯤꯡꯅꯕꯤ ꯌꯥꯝꯅ ꯈꯜꯂꯛꯏ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯤꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯠꯂꯝꯕ ꯑꯉꯥꯡꯕꯨ ꯑꯣꯏꯔꯣ ꯃꯧꯕꯨ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯍꯜꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯩꯅꯣꯝꯃ ꯃꯥꯡꯈꯤꯕ ꯀꯩꯅꯣꯝꯃ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯊꯣꯛꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯆꯤꯡꯅꯕ ꯐꯥꯎꯈ꯭ꯔꯦ ꯀꯣꯛꯆꯥꯎꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯇꯣꯝꯕ ꯔꯟꯖꯤꯠ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯑꯁꯤ ꯃꯈꯥꯗ ꯌꯨꯡꯊꯔꯒ ꯌꯦꯡꯕꯗ ꯎꯒꯗ꯭ꯔꯥ ꯀꯣꯛꯆꯥꯎꯒꯤ ꯋꯥ ꯑꯗꯣ ꯔꯟꯖꯤꯠ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯌꯥꯔꯝꯃꯤ ꯇꯣꯝꯕꯅ ꯍꯣꯏꯅꯦꯍꯦ ꯎꯕꯁꯨ ꯌꯥꯏꯅꯦ ꯃꯐꯝꯁꯤ ꯌꯥꯝꯅ ꯍꯣꯡꯉꯦꯕꯣ ꯑꯍꯜꯁꯤꯡꯅꯁꯨ ꯍꯥꯏꯅꯕ ꯄꯔꯧ ꯌꯥꯝꯅ ꯂꯩꯕꯅꯤ ꯀꯣꯛꯆꯥꯎ ꯃꯈꯥꯗ ꯅꯊꯧ ꯀꯩꯅꯣꯝꯃ ꯈꯨꯟꯕ ꯁꯥꯒꯦꯔꯥ ꯀꯩꯅꯣꯝꯃ ꯇꯧꯕ ꯁꯥꯔꯒ ꯅꯪ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯑꯀꯣꯏꯕꯗ ꯀꯨꯏꯅ ꯌꯦꯡꯒꯦ ꯀꯣꯛꯆꯥꯎ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯥꯔꯣꯝꯗ ꯅꯣꯟꯊꯩ ꯑꯗꯨꯒ ꯃꯀꯣꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯀ꯭ꯔꯥꯡꯂꯣꯝꯗꯒꯤ ꯀꯔꯤ ꯂꯩꯕꯅꯣ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯑꯍꯣꯡꯕꯁꯤ ꯎꯅꯕ ꯃꯥ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯟꯊꯗꯨꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯛ ꯅꯣꯟꯊꯈꯤꯕꯒꯗꯤ ꯑꯗꯨꯝ ꯎꯔꯦ ꯑꯅꯤ ꯑꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯣꯛꯆꯥꯎꯗꯤ ꯃꯈꯥꯗ ꯅꯣꯟꯊꯅ ꯋꯥꯡꯉꯤꯍꯦ
asumna wangi haraga adum shon hore tasengna saktam madu urakle iwang wangi saktam madu nama kari kamdore maklak adu isang noptha toraga khara laptakna nupi ahum mari la lebado madugi tungda inarakli yengna kokchauna chirakle yusilakle kongjab ju hairine nupi si tuhanduri haima yorole inag yorole magi wadu tabada Rajitsu asingba leibrane masuno tharai aduba tomadi yengde tomadi Ranjit amadi kokchauna thorlibase phagi sumale Rajitsu heknon thabaga adum shon bharole asidi wangi he haima amuk to bau udre kinu torisiba nupi singsi mana khongchep hai torisi gingone panju pandrine yingone tuhonduri nupi singsi mana tuhonduri asumna lae haima khongchep hai ga tuhonaba to singone nupi singsi ma khongsi kan kimna halmana pandene yingone maklak asang siga haidine haima haina makhoi manak inakna singkhrabani ngaktang yelingeda lai adudi makhoi gidi hek mapa oirbani nupi ahum mari adusu mangda makhoi anina thun chap yungmudu uba matamda haima kinu torisibo makhoi di pangnok tno I Ranjit amadi kokchaw gi mato sit no ibani Ranjit amadi kokchaw ni yenglebduna lai adugi mowang mato mana toribudu ngani yenglebani asumna naksilakpuduna lai adusu mamai khara thakpa uhodaba haibadu ormale masu nupi sing adu khongchep haidun tuhonnaba honaringai asomda nakanamni yena lakku matam asida Ranjit amadi kokchaw gi mathaktani mana wasuriba makhoi gi mathakte he wasinbadagi nupi sing adusu mana makhongalu thangalpaga pallaga nupi ani toi aduga Ranjit amadi kokchaw chu he wasilakpaga adum man oduktuna takhirami masidagi nupi ani mature aduga ani adusu manthak onkhirami lemhoriba nupi ani du yamni sawi jangshila aduga Ranjit amadi kokchaw bu thina ngangi kari usitaba kaino tori du haduna hekta ngang bhore tori bili lase makhoina tori bra haduna khankre to masu makhoi nupi ani duna shawri bedu da khamdo aduga tori bu nupi ani chupa hoglaga kokchaw amadi Ranjit pu hekta makut pu thaduna yana bhone khoi ani kari haini ngasai makai manjungduna makhoi gi lakkumage du yelaga lebadina makhoi gi manak makta tu batarabadi makhoi na silliba thorangla haduna khanba tabani khanara to mana makhoi sing adu khamdok na bhone adu khamdok bangamdre nupi gi nupa khanaba sauna batarabadi nupi na dum chumba tabani manak adwai gi mi sing changchile aduga kadore haduna khamdo nupi sing aduna yamna sauna harami makhoi ani nusitta duna adu tawba asi tawba haduna hekta kotha wa mayam ngangkhirami masidagi manak taleramba amanina hoine he masigi ahum masinga sai makai sidasu hongde amuksu kaino mala uri hai amuksu kaino matorme hai nakhoi torsi kaino ha mi gi achara kum yelibra natraga kari toribna haduna amanina popa thajin bhori ahum madu kaidoni makul adu khanjaduna ekoi tawde hai adubu kaidoni khara thajinkre chalo haduna makhoi uhmado tanthore magi mai thongsi green phaniyamna kare amana mak thajin amana mawasilak nupi mari dusu adum chakhrabani makhoi uhum sauning man sukaino mato khirami khangle manak aswaida kanagum amna thadok palai ama leire habase makhoi uhum asom mata amde phamli kejubi lak pangaire ani do chaina kholo du khara kan khibna herai taw tomba nangi kejubi sidi utpat oirmaleda atop palai thajilak puju khangdaba mathong ne chadriba mana haibidina mi khongau sing thaba mingonda karan taba upun chaiba mibu hekta chophanba adutani akhoi da mina chophalakpana mana nga thok pusungam daba khangani ma lakta lakshino magi masagi yawjar khongau do aina pusing thagani yengo to mana maiko aina chingdaba kari gum leine hojiki lalibodo nakhoi anina taseng nu ubu batarbadi kanana karama tharaliba makhoi gi sibu akhoi da changging naba akhoi bu khakdo na bon rib jalane Rajina amuk to magi wahairu taba matam da man makhatare oira moida akhoi su ke jubi thingna risiti mi gi su
ꯇꯣꯉꯥꯟꯅ ꯊꯦꯡꯅꯕ ꯂꯥꯏ ꯑꯣꯏꯔꯝꯅꯤꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯗꯨ ꯋꯥꯡꯗꯨ ꯋꯥꯡꯉꯤ ꯍꯦ ꯁꯥꯡꯅ ꯁꯥꯡꯂꯤꯕ ꯀꯣꯛꯆꯥꯎꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦꯍꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯣꯏꯅꯕ ꯁꯥꯟꯅꯕ ꯂꯥꯏꯁꯨ ꯃꯥꯜꯂꯤꯅꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯖꯥꯠꯂꯅꯦ ꯀꯣꯛꯆꯥꯎ ꯈꯪꯅꯤꯡꯕꯗꯨꯅ ꯑꯃꯨꯛ ꯅꯣꯟꯊꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀ꯭ꯔꯥꯡꯂꯣꯝꯗꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯅꯥꯛ ꯑꯁ꯭ꯋꯥꯏꯗꯗꯤ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ ꯀꯣꯛꯆꯥꯎꯅ ꯅꯣꯟꯊꯔꯝꯕꯗꯒꯤ ꯍꯪꯒꯠꯂꯛꯇꯨꯅ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯂꯩꯇꯦ ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯋꯥꯡ ꯆꯥꯎꯔꯤꯕ ꯃꯤꯒꯤꯗꯤ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯐꯨꯠꯁꯨꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯐꯤꯠ ꯁꯨꯗꯕ ꯂꯥꯏ ꯑꯃ ꯍꯦꯛ ꯊꯨꯡꯉꯨꯗꯅ ꯑꯗꯨꯁꯨ ꯀꯥꯔꯟ ꯇꯥꯕꯗ ꯍꯩꯕ ꯃꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄ ꯀꯥꯔꯟꯗꯤ ꯃꯥꯅ ꯉꯥꯛꯊꯣꯛꯄ ꯍꯩꯗꯦꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯃꯤꯒꯤ ꯐꯅꯦꯛꯂ ꯀꯩꯅꯣꯝꯃ ꯍꯨꯔꯒ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯨꯀꯣꯛꯄ ꯁꯛꯇꯝꯗꯨꯅ ꯑꯗꯨ ꯑꯗꯥ ꯄꯦꯠꯄ ꯉꯥꯡꯕꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯌꯥꯕ ꯇꯥꯕ ꯇꯣꯝꯕꯥ ꯅꯪꯅ ꯅꯥꯏꯗꯣ ꯈꯔ ꯋꯥꯔꯛꯑꯣ ꯉꯁꯤ ꯌꯥꯝ ꯁꯣꯟꯅꯤꯡꯉꯦ ꯃꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯁꯨ ꯐꯨꯗ꯭ꯔꯕ ꯃꯥꯏꯁꯦ ꯐꯖꯔꯦꯕ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤꯁꯨ ꯃꯥꯒꯤꯁꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯇꯣꯝꯕꯗꯤ ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯀꯅꯥꯅ ꯀꯔꯝꯕ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏꯅꯣ ꯀꯗꯣꯝꯗꯒꯤ ꯀꯔꯝ ꯇꯧꯔꯛꯂꯤꯕꯅꯣ ꯁꯤꯅꯤ ꯈꯪꯅꯤꯡꯂꯤꯕ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯒꯤ ꯀꯦꯆꯨꯕꯤ ꯀꯧꯅꯕ ꯃꯔꯣꯜ ꯑꯗꯣ ꯃꯥꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯔꯣꯜ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯈꯇꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯅꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯇꯨꯅ ꯀꯦꯆꯨꯕꯤꯕꯨ ꯀꯧꯕ ꯍꯧꯔꯛꯏ ꯇꯣꯏꯅ ꯇꯣꯏꯅ ꯃꯔꯣꯜ ꯑꯗꯨ 4-5 ꯀꯧꯕꯗꯒꯤ ꯀꯦꯆꯨꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯥꯏꯅꯔꯝꯕꯒ ꯀꯦꯆꯨꯕꯤꯅ ꯇꯧꯊꯣꯔꯛꯄꯅ ꯑꯃꯅꯤ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔ ꯂꯥꯛꯑꯦ ꯄꯥꯏꯔꯤꯕꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥꯅꯤ ꯃꯗꯨ ꯄꯥꯏꯔꯒ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯔꯛꯂꯤꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯃ ꯌꯥꯜꯂ ꯆꯦꯜꯂꯛꯂꯦ ꯃꯁꯤ ꯌꯦꯡꯉꯣꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯣꯝꯕꯁꯨ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯩꯃꯥ ꯃꯤꯅ ꯎꯔꯗꯤ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦꯅꯦ ꯍꯩꯃꯥ ꯆꯣꯞꯄꯤꯗꯀꯣ ꯃꯥꯁꯨ ꯁꯣꯜꯂꯤ ꯀꯦꯆꯨꯕꯤ ꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯠ ꯂꯦꯞꯂꯔꯦ ꯀꯦꯆꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯁꯥꯎꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯒ ꯇꯧꯔꯤꯗꯨꯕꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯨꯕꯣ ꯀꯦꯆꯨꯕꯤ ꯑꯣꯖꯥ ꯑꯩꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯁꯤꯗ ꯇꯥꯍꯧꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯜꯂꯛꯄꯅꯤ ꯇꯣꯝꯕꯅ ꯌꯥꯄꯪ ꯆꯤꯛꯇꯨꯅ ꯇꯥꯍꯧꯔꯁꯨ ꯍꯥꯏꯕ ꯅꯪꯅ ꯄꯨꯔꯒ ꯆꯦꯜꯂꯛꯄꯗꯣ ꯑꯇꯣꯞꯄꯅ ꯎꯔꯗꯤ ꯀꯔꯤ ꯈꯟꯅꯤ ꯇꯥꯔꯝꯕ ꯄꯣꯠꯇꯨ ꯈꯨꯜꯂꯒ ꯁꯦꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯅꯪꯕꯨ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥꯕ ꯀꯦꯆꯨꯕꯤ ꯊꯧꯋꯥ ꯁꯥꯗꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯣꯏꯔꯂꯦꯗꯨꯅ ꯌꯦꯡꯂ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯑꯇꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯪꯊꯣꯛꯑꯝꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯒ ꯄꯨꯕꯗꯣ ꯇꯥꯍꯧꯕꯗꯒꯤ ꯑꯩꯅ ꯈꯨꯜꯂꯛꯄꯅꯦꯕ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯅ ꯇꯨ ꯌꯦꯡꯉꯨꯗꯣ ꯑꯔꯥꯞꯄꯗꯒꯤ ꯃꯤꯁꯤꯡꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤꯁꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯅ ꯀꯤꯅꯤꯡꯉꯤꯁꯤ ꯌꯦꯡꯉꯣ ꯂꯥꯎ ꯊꯨꯅ ꯆꯠꯁꯤꯜꯂꯛꯎꯅꯦ ꯀꯦꯆꯨꯕꯤꯕꯨ ꯑꯗꯨꯝꯅ ꯄꯨꯔꯒ ꯊꯨꯅ ꯆꯠꯅꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯃꯥꯟꯅꯕ ꯑꯅꯤ ꯔꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯃꯤꯅ ꯃꯈꯣꯏꯗ ꯐꯨꯔꯝꯕꯗꯨꯒ ꯀꯔꯤꯒ ꯃꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯑꯁꯦ ꯌꯥꯝꯅ ꯏꯔꯥꯡ ꯄꯥꯝꯕ꯭ꯔꯥ ꯏꯔꯥꯡ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯞꯄ ꯁꯣꯏꯔꯣꯏꯁꯦ ꯑꯃꯨꯛ ꯊꯥꯕ꯭ꯔꯁꯨ ꯊꯥꯐꯝꯁꯨ ꯌꯥꯎꯗꯦ ꯌꯦꯡꯉꯣ ꯑꯁ꯭ꯋꯥꯏ ꯑꯍꯥꯡꯕ ꯃꯇꯦꯝꯇ ꯌꯧꯁꯅꯨ ꯅꯪ ꯌꯦꯡꯉꯣꯕ ꯈꯔ ꯑꯃꯨꯛ ꯆꯠꯂꯤ ꯈꯥꯎ ꯃꯅꯨꯡꯗ ꯀꯦꯆꯨꯕꯤ ꯌꯥꯎꯔꯤꯕꯅꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯁꯤꯗꯒ ꯃꯨꯟꯅ ꯌꯦꯡꯉꯤꯅꯦ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯂꯪꯊꯣꯛꯈꯤꯕꯒ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯄꯠ ꯀꯨꯝꯊꯩ ꯀꯦꯆꯨꯕꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯈꯨꯜꯂꯤ ꯃꯗꯨ ꯈꯨꯟꯕꯗꯨ ꯇꯣꯝꯕꯅ ꯁꯥꯎꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯝ ꯆꯣꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯦ ꯑꯍꯥꯟꯕ ꯄꯥꯝꯃꯨ ꯌꯦꯟ ꯇꯧꯕꯅꯦꯕ ꯍꯣꯔꯦꯟ ꯑꯣꯖꯥ ꯁꯦꯠꯇ꯭ꯔꯁꯨ ꯑꯩ ꯁꯦꯠꯀꯦꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯀꯔꯟ ꯌꯥꯝ ꯇꯥꯕꯒꯤ ꯋꯥꯍꯩ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯁꯥꯎꯏ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯁꯥꯎꯕ ꯇꯣꯛꯑꯣ ꯑꯁꯤꯗ ꯑꯩꯅ ꯆꯤꯡꯅꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯁꯤ ꯑꯩꯅ ꯃꯥꯕꯨ ꯐꯥꯒꯦꯅ ꯆꯠꯄꯅꯤ ꯃꯍꯥꯛꯇꯣ ꯂꯩꯍꯧꯔꯤ ꯃꯥꯕꯨ ꯌꯦꯡꯁꯨ ꯑꯣꯖꯥ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯨꯟꯅꯤꯅꯦ ꯑꯁꯦꯡꯕ ꯂꯩꯍꯧꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯕꯅꯤ ꯑꯁ꯭ꯋꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯏꯅꯦ ꯑꯗꯣ ꯅꯪꯅ ꯌꯦꯡꯕꯗ ꯎꯕ ꯉꯝꯗꯕ꯭ꯔꯥꯕ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯑꯩꯅ ꯌꯦꯡꯕꯗ ꯎꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯡꯅꯍꯧꯔꯤꯕ ꯁꯣꯟꯅꯍꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯇꯥꯏ ꯑꯩꯅꯁꯨ ꯎꯅꯕ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ ꯎꯕ ꯉꯝꯗꯦ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯄꯋꯥꯔ ꯌꯥꯝ ꯁꯣꯜꯂꯤꯅ ꯑꯩꯈꯣꯏꯅ ꯀꯔꯥꯡꯗꯒꯤ ꯌꯦꯡꯕꯗꯤ ꯎꯏꯅ
ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯎꯗ꯭ꯔꯤꯕ? ꯀꯩꯆꯨꯕꯤꯅ ꯑꯗꯨꯗꯤ ꯈꯪꯗꯦ, ꯅꯈꯣꯏꯅ ꯎꯔꯒ ꯑꯩꯅ ꯎꯗꯕ, ꯑꯩꯁꯨ ꯀꯔꯥꯡꯗ ꯌꯦꯡꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯉꯥꯡꯅꯔꯤꯉꯩ ꯇꯣꯝꯕꯅ ꯌꯥꯔꯁꯦ, ꯅꯪ ꯀꯔꯥꯡꯗ ꯀꯣꯟꯅ ꯌꯦꯡꯉꯣ, ꯑꯁꯤꯗ ꯂꯩꯌꯣ ꯍꯥꯏꯕꯗꯣ ꯀꯗꯥꯏꯅꯣ? ꯇꯧ ꯂꯥꯎꯅꯦ꯫ ꯀꯩꯆꯨꯕꯤ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯀꯣꯏ ꯆꯣꯝꯕ ꯑꯍꯥꯟꯕꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯁꯣꯝ ꯆꯠꯂꯨ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯤꯡꯅ ꯌꯧꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯣ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯝꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯍꯦꯁ, ꯃꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯗꯅ, ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯌꯥꯡ ꯆꯠꯄ ꯍꯧꯏ꯫ ꯃꯥꯅ ꯌꯥꯡ ꯆꯠꯄꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯆꯨꯕꯤꯅ ꯇꯨ ꯑꯣꯖꯥ, ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯒꯝ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯔꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯇꯣ ꯑꯃ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗꯒꯤ ꯑꯣꯇꯣ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯈꯥꯝꯃꯟꯗꯨꯅ ꯃꯥꯗꯤ ꯐꯠ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯇꯣꯗꯨ ꯇꯣꯡꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯣꯇꯣ ꯇꯣꯡꯈ꯭ꯔꯦꯅꯦ꯫ ꯀꯩꯆꯨꯕꯤꯅ ꯑꯣꯖꯥ, ꯃꯥ ꯇꯥꯟꯁꯦ, ꯃꯥ ꯇꯥꯜꯂꯕꯗꯤ ꯄꯨꯟꯅ ꯈꯪꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯣꯇꯣ ꯑꯃ ꯐꯥꯔꯦ꯫ ꯑꯣꯇꯣ ꯑꯗꯨ ꯇꯣꯡꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯊꯥꯗꯣꯛꯂꯝꯕ ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯈꯥꯎꯌꯣꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯇꯣꯡꯅ ꯆꯦꯞꯇ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯨꯡꯗꯒꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯗꯨꯝꯅ ꯀꯤꯔꯨ ꯆꯦꯞꯇ ꯌꯦꯡꯂꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯈꯪꯂꯦ, ꯆꯤꯡꯅꯔꯦ꯫ ꯀꯣꯛꯆꯥꯎ ꯔꯟꯖꯤꯠ ꯑꯃꯗꯤ ꯇꯣꯝꯕ ꯌꯦꯡꯂꯛꯏꯅꯦ, ꯂꯣꯟꯅ ꯌꯦꯡꯂꯛꯏꯅꯦ꯫ ꯍꯦ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯇꯥꯜꯂꯣꯅꯦ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ ꯑꯁꯥ, ꯅꯨꯄꯥꯁꯤꯗꯤ ꯀꯔꯤꯒꯤ ꯇꯥꯟꯗꯣꯔꯤꯕ? ꯃꯔꯝ ꯀꯣꯟꯅ ꯍꯥꯏꯒꯦ, ꯃꯥꯒꯤ ꯃꯅꯥꯛꯇꯝꯕꯗꯨ ꯊꯧ, ꯑꯃꯨꯛꯀ ꯊꯧꯅꯦ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯈꯔ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯁꯣꯝꯅꯁꯨ ꯇꯣꯡꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯇꯣ ꯑꯗꯣ ꯈꯔ ꯀꯟꯅ ꯊꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯉꯥꯟꯅ ꯔꯤꯖꯥꯕ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯂꯩꯀꯥꯏꯔꯣꯝꯗ ꯆꯠꯇ꯭ꯔꯦ, ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯥꯏꯟ ꯑꯃꯗ ꯑꯣꯏꯅ ꯃꯥꯅ ꯒꯥꯔꯤ ꯑꯁꯤ ꯀꯟꯅ ꯊꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯊꯧꯈꯤꯕꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯪꯅꯕ ꯈꯨꯜ ꯑꯃ ꯌꯧꯔꯛꯀꯗꯣꯔꯦ꯫ ꯇꯨꯡꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯇꯥꯜꯂꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯣꯇꯣ ꯑꯗꯨ ꯀꯟꯅ ꯊꯧꯍꯟꯗꯨꯅ ꯇꯥꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯃꯒꯤ ꯕꯖꯥꯔ ꯌꯧꯒꯗꯕ ꯃꯇꯦꯛ ꯑꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯑꯣꯇꯣꯗꯒꯤ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯣꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯩꯔꯛ ꯑꯃꯔꯣꯝ ꯆꯦꯟꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯅꯤꯡꯒꯤ ꯑꯣꯇꯣ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯉꯒ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯑꯗꯨ ꯈꯝꯕ ꯃꯅꯥꯛꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯔꯦ꯫ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯨꯗ ꯃꯈꯣꯏꯅ ꯍꯪꯉꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯤꯕꯗꯨ ꯀꯗꯣꯝꯗꯅꯣ? ꯀꯗꯣꯝꯗꯅꯣ? ꯃꯥꯡꯗ ꯊꯧꯔꯝꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯁꯣꯝꯗ꯫ ꯃꯥꯁꯨ ꯈꯨꯠ ꯊꯤꯟꯕꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯌꯥꯡꯅ ꯇꯥꯟꯅꯩ꯫ ꯄꯩꯁꯥꯁꯨ ꯄꯤꯔꯝꯗꯦ, ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯛꯄꯗꯨꯅ ꯂꯝꯕꯤ ꯑꯗꯣ ꯃꯐꯥꯡ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯆꯠꯅꯈꯤꯕꯗꯨꯅ ꯀꯗꯣꯝ ꯂꯣꯠꯈꯤꯕꯅꯣ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗꯨꯅ ꯈꯔ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯅꯤ ꯑꯍꯨꯝ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯁꯤꯜꯂꯛꯏ꯫ ꯀꯩꯆꯨꯕꯤꯗ ꯃꯥꯏꯀꯩ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯩꯆꯨꯕꯤꯁꯨ ꯂꯥꯝꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯋꯥꯏꯗꯨꯅ ꯂꯩꯕꯅꯣ ꯍꯥꯏꯕ ꯃꯥꯁꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯃꯇꯦꯛ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯁꯟꯅꯤꯟ ꯁꯧꯝ ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯏ꯫ ꯑꯗꯨꯅ ꯌꯨꯝ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯅ ꯆꯠꯂꯛꯄꯅꯤ꯫ ꯑꯍꯜ ꯑꯃ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯕꯣꯛ, ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕ꯭ꯔꯥ? ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯗꯤ ꯎꯗꯦꯕꯣ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯣꯝꯕꯅ ꯌꯥꯝꯅ ꯇꯞꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯩꯅꯣꯝꯃꯇ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯏꯊꯣꯡ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯀꯧꯔꯛꯏ? ꯆꯤꯡꯂꯦꯝꯕ, ꯂꯥꯎꯅꯦꯍꯦ, ꯆꯥꯛ ꯆꯥꯔꯁꯤꯅꯦ ꯅꯪꯕꯣ, ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯥꯛꯑꯣ꯫ ꯆꯤꯡꯂꯦꯝꯕ ꯍꯥꯏꯅ ꯀꯧꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯀꯩꯆꯨꯕꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕ, ꯀꯅꯥꯅꯣ ꯆꯤꯡꯂꯦꯝꯕ ꯑꯁꯤꯕꯣ? ꯃꯃꯤꯡ ꯑꯁꯦ ꯍꯦꯛ ꯀꯧꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯧꯔꯤꯕ ꯃꯤꯡ ꯑꯗꯨꯗ ꯀꯟꯅ ꯍꯦꯟꯅ ꯚꯥꯞ ꯑꯣꯏꯈꯤꯗꯦ꯫ ꯀꯩꯆꯨꯕꯤꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯃꯊꯣꯡ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯒꯗꯤ
ꯌꯥꯝꯅ ꯀꯟꯅ ꯂꯞꯅꯕꯃꯛꯇꯤ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯑꯗꯨꯝ ꯀꯦꯆꯨꯕꯤꯅ ꯎꯔꯦ ꯃꯁꯝ ꯃꯅꯥ ꯈꯔ ꯈꯔ ꯐꯥꯏ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯕꯣꯏ ꯊꯥꯡꯗꯕꯣꯏ ꯀꯦꯔꯨ ꯀꯦꯔꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯑꯩ ꯆꯥꯛ ꯂꯥꯝꯗꯦ ꯑꯩ ꯀꯣꯟꯅ ꯆꯥꯒꯦꯕ ꯑꯩ ꯁꯥꯟꯅꯕ ꯂꯣꯏꯔ ꯆꯥꯒꯦ ꯏꯃꯥ ꯑꯩ ꯂꯥꯝꯗꯦ ꯍꯥꯏꯕ ꯅꯪ ꯆꯥꯔꯨ ꯆꯠꯂꯨ ꯑꯩ ꯂꯥꯝꯗꯦ ꯍꯥꯏꯕ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯦ ꯑꯦ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥ 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 ꯆꯤꯡꯂꯦꯝꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯇꯁꯦꯡꯅꯃꯛ ꯆꯤꯡꯂꯦꯝꯕ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯀꯦꯆꯨꯕꯤꯅ ꯈꯪꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯦꯆꯨꯕꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯍꯌꯦꯡꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯒꯕ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯣꯝꯒꯤ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ